Maroi Bapauda Jiribam Imphal Railway Line Project Atubada Loishinaba Pekapaya Bataba Kudima Pekali Haina Ravni Singhana Ningthau Sanazawada Kangalakre Haidi Amadi Samaga Muda Manga Suba Maras Narashinga Lakidabagi Kumon Thorak Nasi Kanglada Pangtokre Kurumjari ISTV ki pau miyeng tabi bisingbu taram nokjari hausi pau sanol bijari Jiribam Imphal Railway Line Project matam chana loishinaba paikhatpa yaba thabak khudimak paikhatli haina Railways and Food Processing Industries ke Minister of State Ravnit Singhana Rajya Sabha ki MP ningthau Sanajau Bal Ishembada ai bacherol tharaktuna khangalakre hairi Jiribam Imphal Railway Line Project athubada loishinaba MP ningthau Sanajau bana Sayasigi February ki ahumda famkiba Parliament mifamgi 0 hour ki matamda House ta paikhatkiba Pukhatkiba wafam amaga mari lenena Railways ki Minister of State Ravnit Singhana MP ningthau Sanajau bada khangalakibani Minister of State Ravnit Singhana tamkiba warol aduda Jiribamdagi Imphal Phabugi kilometer samaga 13 sangba railway line project ase atubada loishinaba paikhalaki wafam adu pukhalaki wafam adu yangsili Haiba Anobo Project asi Imphal bu Indian Railways Network ka samna hanabagi damak paikhatpa project ni project asigi changlaba yai haina pariba sanphamna lupa crore lising kunithoi jani humra mari dasmik manga tare ni kumja ingesngani kunmari gi mas kontra ma fefabuda project asiga mai lenena lupa crore lising tara mari chamri kulum doigi sanpham sijinakre haiki mangna makha taraduna kilometer sa magatara dasmik taruk ahungi manungda Jiribamdagi khongsang phawagi kilometer yankhai manga dasmi kuntra ahum taruk sangba railway line asi kumja inisoni tara ke February amadi kumja lisingani kurithoi gi September thada mathangchina Jiribamdagi Wangai Chongpau kilometer 13 dasmi nipan sinu amadi Wangai Chungpau dagi khongsang kilometer nifuhumdoi dasmi manga taruk haina tangkak ani thongna paikhatba laikre Makatana khongsangdagi none kilometer 19 dasmik ani manga amadi none dagi Imphal kilometer 38 dasmik sino ani ki thabak asisu paikhatle adumainamak railway project asi loishinba haibasi state lengakna matam chana land acquisition tawba forest clearance tawba utilities sing hongdokpa statutory approve tawba geological amadi topographical ki phibam yauna law and order amasung walking man singda akaiba piriba climate ki phibam gi makha poli haiba manam sing asina project ase matam chana loisina bahona bada etpa oheli adubu maram kaya leiduna su haiba project ase yariba makhai atubada loisina ba paikhatpa yaba thabak kudiba paikhatli haina kangalakre hairi samaga humra manga suba Maharaj Narasingha Jingthanglen Pamhaiba Laikidabagi Kumon Thoram ngasi Kanglada Pangchokre Manipuri State Archaeology Department of Art and Culture Manipur na sindana pangthokkiba Thoram madada Art and Culture gi Commissioner M Joy Art and Culture gi Director K Jinamani MNMC gi President RK Dhiren Chingbana Sarugyaki basingna Maharaj Narasingha gi Manglenda thamba Maharaj Narasingha gi photo da leisu katpa Maharaj Narasingha gi Manglenda Manipur Rifles Contingent amana gun salute piduna ikai khumnaba utpa Kanglada leiba nongjeng pukrida hisoi katpa amadi Sri Govinda Jiu Jhalak Pala Singna isai sakpana mapungoi ba thoram oiki Art and Culture gi Commissioner M Joyna Maharaj Narasingha na laikidabagi samaga humbura manga suba kumo nimit na lakpada Kanglagi senglaba laifam asida senglaba nimit asiga mailenena Kurumjaduna Ibak Asida Ing Tapa Tangdulay Taba Lamdam Ama Oirasanu Haina Paujel Piki
State asigi atik mathau na leriba sumba maharaja ma legidabagi numit asida ngasi koina Kangla gi senglaba laikhamne nasida magi mongkhamda gan chelut pidana aduga sida koi mandap khallaga bala tongan ba koi nupa gi bala kangu nupi gi bala koi nithau gi koi gi nung manung gi mayam asina ngasi si singba senglaba numit asida leibaki yai phanaba aduga santi puraknaba ingna chingna leinanaba honabagi damakta koina asi ning thau sigo ning sangba nim asida koi punamakna soring khumda khoramjaraga anauba ing sikpa adugumba Manipur ma hanjanaba honabada punamakna soring khumda ning thau khumda khoramjaraga singba leibak asida santi laknaba honabada koi kana uning wakal thawai hachang yauna koi honamina si haiba wai singa sigi numida sida koi media gi thongda koi leibak ki wapi pa mayambi mahut sinjaraga aina mayamda sumaina tawdenjar Sajibu Kudol Tamba igi Khongul liba amasung kunai yokhatpi ima singdai kai khumnabaga mailenana Kudol lanthokpagi thauram ama konung mamangda leiba iboyama sumangila sanglena pangthokre idamdam kanba apunba lof ikal na sinna pangthokiba thauram aduda ikalgi president Naurem Ongbi Memalaima Tangkul Naga Foothills Organization gi nomination committee gi convener Nelson Situng Yuk Upulgi President Somrendo Thoksom Amadi State Vishnupriya Manipuri Mahasabha Barak Valley Khilonjiagi Pukhrambam Jistuna Thoramapusing Oiki Manipurgi Mapandagi Lakwa Miyoi Singyauna Lamdam Asigi Yalhongmigi Miyoi Singda Sajibu Kudol Tamba Amadi Kunai Yokhatpi Ima Singda Ikai Khumnabu Utpagalena Sajibu Kudol Sutamki Ikalgi Secretary Wahengbam Luang Baimana Hanadi Sajibu Kudol Tambana Sajibu Gitara Marini Panba Nimita Pangtoi Amadi Kunai Yokhapi Ima Singda Ikai Khumnabaga Mailenana Kudol Lanthokpagi Thauram Asina Jun Gitang Tarani Thoida Pangthoklambani Adubu Handak Sahidagi di Puna Amuktada Pangthokpa Haure Thoramasi Lamdamasigi Ipung Ipa Singbu Ngamjaba Kudol Khara Kacharaga Makhoidagi Nungaya Fanabani Zaba Amadi Sangtang Lawa Ipung Ipa Sing Hena Thoroktuna Apunbagi Saktam Ama Sagatnabagi Pandamda Sajibu Kudol Tamba Pangthokpani Thoramasida Tripura Silchar More Amadi Kwathadagi Ibung Ilpa Sing Kauduna Yahali Thani Pangi Mamangdagi Kunai Yokhatpi Ima Singalunana Kungang Singda Satuna Mama Ibi Amana Angang Kaya Yamna Poklabadi Ekoigi Missing Asi Kaya Yamna Hengad Hangadagi Haibagi Pandamda Awareness Piba Haure Haiki Koigi tungi lambi uba ngamba mayam ama thoknanabagi apunbagi pangan sagatnanabagi damakta aduga mapanda laikhraba ngasi yauri singje Tripura dagi yauri aduga Silchar dagi yauri More da leba kambu yauri Kotha da leba kambu yauri aduga mayam se koigi igi mari oiba punsanbagi kunai si mapangan kanba koi mising yamba ma oinaba honajabagi adugumba mayam dagi
ꯑꯩꯈꯣꯏꯅꯁꯨ ꯃꯈꯣꯏꯗꯒꯤ ꯊꯧꯖꯥꯟ ꯅꯤꯖꯕ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯕꯨ ꯍꯧꯕꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯩꯅꯣꯕꯨ ꯁꯅꯥꯃꯍꯤ ꯑꯗꯒꯤ ꯄꯥꯈꯪꯕꯕꯨ ꯑꯩꯈꯣꯏꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯐꯕ ꯑꯃ ꯑꯣꯏꯅꯕ ꯏꯃꯥꯁꯤꯡꯅ ꯀꯜꯂꯛꯈꯤꯕꯗꯣ ꯂꯝꯗꯝꯁꯤ ꯀꯜꯂꯛꯈꯤꯕꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥꯁꯤꯡꯗꯨꯅ ꯏꯃꯥ ꯇꯔꯦꯠꯇꯨꯅ ꯀꯟꯕꯗꯨꯒ ꯈꯨꯟꯅꯥꯏꯁꯤꯒꯤ ꯏꯃꯥꯁꯤꯡꯁꯦ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯀꯥꯟꯗ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯑꯐꯕ ꯊꯧꯖꯥꯟ ꯃꯪꯒꯣꯜ ꯄꯤꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯖꯤꯕꯨ ꯈꯨꯗꯣꯜꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯈꯨꯟꯅꯥꯏ ꯌꯣꯛꯈꯠꯄꯤ ꯏꯃꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯁꯦ ꯈꯨꯟꯅꯥꯏꯁꯤꯕꯨ ꯁꯦꯝꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯧꯖꯤꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯤꯁꯤꯡ ꯌꯥꯝꯗꯕ ꯃꯃꯥ ꯇꯔꯥꯅ ꯑꯉꯥꯡ 12 ꯄꯣꯛꯀꯗꯕꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯃꯥ ꯇꯔꯥꯅ ꯑꯉꯥꯡ 15 13 ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯁꯤꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯁꯣꯏꯗꯅ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯌꯣꯛꯈꯠꯄꯤ ꯏꯃꯥꯁꯤꯡꯁꯦ ꯂꯝꯗꯝꯁꯤꯕꯨ ꯆꯥꯗꯥ ꯅꯧꯗꯥ ꯐꯖꯅ ꯄꯣꯛꯄ ꯑꯉꯥꯡ ꯅꯨꯄꯤ ꯃꯁꯤꯡ ꯌꯥꯝꯅ ꯄꯣꯛꯑꯀꯥꯟꯗ ꯄꯣꯛꯇꯕ ꯃꯌꯥꯝꯁꯤ ꯄꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯌꯣꯛꯈꯠꯄꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯄ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯆꯥꯗꯥ ꯅꯧꯗꯥꯁꯤꯡꯁꯤꯅ ꯑꯣꯏꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯀꯜꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯑꯦꯋꯥꯔꯅꯦꯁꯁꯦ ꯉꯁꯤꯗꯒꯤꯅ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣই ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯤ ꯁꯣꯏꯗꯅ ꯄꯨꯜꯂꯒ ꯅꯦꯁꯅꯦꯜ ꯐꯟꯗꯤꯡ ꯑꯃ ꯁꯦꯝꯅꯅꯕ ꯑꯩꯈꯣꯏ ꯃꯤ ꯑꯃꯃꯝꯅ ꯊꯥ ꯅꯣꯡꯃꯗ ꯂꯨꯄꯥ ꯑꯃꯃꯝ ꯄꯨꯊꯣꯛꯄꯒꯤ ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯈꯨꯟꯅꯥꯏꯁꯦ ꯁꯦꯝꯒꯠꯄꯗ ꯏꯃꯥꯁꯤꯡꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯝꯖꯕ ꯈꯔ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯒ ꯊꯥꯅ 12ꯔꯛ ꯁꯨꯕꯅꯤ NPP Manipurna handakta parliament pass tawda president SNP khraba Waqf Amendment Act 2025 NPP Manipurna Manipurgi Muslim sing maru aina maitai pangal sing interest reject tawi amadi act asigi merakta sangsiliba khongjangda saugatkani haina NPP Manipurgi state president Yumnam Jaykumarna Paumi singda phongdokre Naurem thongda laiba NPP Manipurgi office da Paumi sing unabada Jaykumarna makha takibada NPP ki working president su oiriba Khetrigau AC ki MLA Sheikh Nurul Hashena ek asigi merakta lepagaloina Supreme Court ta case thangatkiba adu NPP Manipur na su support tawbugaloina mai paknaba sangsanbada tawbuya bapunamak tawba haina ngasi NPP Manipur gi maroiba thaupuba singna khanaraba matungda warep laure nauna pass tawkriba ek asi Islam lining gi Loba Muslim singda Islam lining loba Muslim singda haktiangna sohanba amadi manungda jayetnaba yamna leiba maramna ek asigi merakta lepnaba party ki thakta firep lorakpadi hadakasu maitai pangal gi lup kharana Muslim MLA amadi Muslim voter leiba ek AC gi MLA singi firep loktho u haina demand tawkibadugi matung ina NPP gi MLA sing su yauna NPP Manipurna lauriba firep asigi matung ina thabak tawgani haiki Waqf Amendment Bill 2025 masi koi party yoina party ki side ki de we totally reject haiba bill si koi reject koi masi support to them we are against this bill aduga haiba sigi matang se da koina kari togedegi haiba gi matang su already meeting se kawaga koin na kari togba kopai se khanadringagi mamanga already working president nurna Supreme Court my case ma masi against the file togre adu tawbanina koina na kanbada maduna na ko party di ya enough ni haina lawe aduna koin tawbse koi party side nurna case file togse koi party na one and all we fully endorse and we are solidly behind him in regarding this filing of this case in the Supreme Court. Aduga masi matangda party side ki koi angamba mateng whatever koi angamba mateng mara dakaw ko kuduma ko pangani abi decision lore abi si papam sika koi amjege Parliament pass tawkraba Waqf Amendment Act 2025 ki merakta Manipur gi Muslim chingna khongjang changchileba si lanai oina sagatli anoba act asi chana handana ba mairendaba singda hairaga ni haina mayang Imphal East NPP gi mirep oikiba NPP Manipur gi VP Urikhimbam Ramesh da permission da phongdokre sangang ida permission onabada Ramesh na makha takibada Waqf Amendment Act 2025 asi yamna hatuna warep loraga pass tawkiba Muslim miyam gi apambagi merakta leiba act ni act asi chana handana ba India pumbada Muslim singna changslali ba khongjang asi achumba khongjang ni haina lawi Manipur da su act asi gi merakta changsiliba khongjang asi maram jaba khongjang ni lawmi singna pamdaba farm bill ahum lawmi singa matam sangna yetuna leibadagi zathaba ngamdabadagi repeal tawkibagum
Muslim singna ek asigi merakta akan bukholau laurabadi India lengang nasu khongpham handokiba yai ek asigi semdokpinaba NPP gi national leader singi kuthangda ek asi chana handanaba mari leinaba singda hairagani haiki India Pumbada Amadi Manipur Yauna Wafa Amendment Act 2025 Asina Maram Oraga Manipur gi Laiba Muslim Zingi Wakanda Soundingba Penda Mayamasida Mokoi Nuaitaba Mokoi Penda Badu Ai Sadasu Fawi Lunana Hoji Mokoina Pamiba Wako Amendment Act 2025 Ase Semdok no Honabada Ai Sagasu Angamba Ai Mateng Pangjagani Lunana Hariba Wafa Amendment Act 2025 Ase Semdok Nabidamta Aigi Saitegisu National President Meghalaya CM Kornak Samagi Thudagi India Government da Angamba Thakta Ai Taksan Gani Habisimasu Ai Miamda Thamjagi How keep say in Sugani Kulumdegi me Ahumdagi Lamdambasa Toliberang Asida Haktek Dana Setting Pangliba Imphalis District Lamlai Sigi Kulpumagi Yumthong Kodinga Jetlaga Pukmen Paumenabagi Toramama Sapam Kanglipana Ashidagi Hojokre Ahobonimita Sanasabi Amadi Thanapo Pikul Anigi Yumthong Kuding Zangana Miamga Haktiangana Pukmen Paumenaki Sahi Humbudra Helaba Ahalsingda Ipugina Maishen Amadi Iboki Sengau Sen Haineming Tonduna Kulgi Ahalgiada Angama Polam Sing Yanchokre Matam Sangna Club Sing Awaba Mayok Luraba Asidagi Amukhana Nahonana Mahosagi Punsida Hanjilakpa Yanaba Football team gi uniform set amasu club ta kushinaki Khongsara duga mailena sapam kanglipalna lamdam masida torliba sahi ani farak labairang asna maram oiraga miyam gi punchida sauna seteng piri basida aikoi amana amabu mateng pangnaba yamna mathau tarakpana maram oiraga irang asigi haktheng na seteng fangliba sanasabi amadi thamna popi khulda khongcharasi chatpa hobani haiki Sahi humdragi matakta leba ahanjing sitaida akoi nupa singi oina amai sen haidana aduga nupi gi oina gi sengau sen haidana maina kharakra angamba mateng pangame aduga leiriba sigi maikai sigi nupi singi oiba magi senthok lainanaba adugi lambi ama semnanagi dawta koina nupi singi committee masa masa seme youth singina loriba role du di myam loi khangbiramani adugu club ki oiba Magi sana konabagi tonga-tongan ba responsibility mayam ge tawraktrabani na ngasi club sigi jo magi football tournament ke ka yaujaba fangnana ba football team amagi uniform khulsigi oina scenery ne adana mathang atopata chatpada ju leiriba khulsing sigi awat apa mayam jing je koi min khanana bagi khongchat ama ngasi digi hudok sabani Pawgi matana tenba prem talozari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup This World Health Day, prioritize your health with Seizure Hospitals. Join our free ENT camp from April 7 to 12 at Seizure Urban OPD, Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. Honglagliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda taramna mosari makhataba pauda Physical Education and Sports Science DM College of Science DMU gi intramural aerobic dance competition asi pangchokre GM College of Science DMU gi ground the pangtok pathoramada Oriental College ki principal Dr. S Ranjit DMU ki professor K Rameshwar DMU gi dean student welfare amadi geology department ki professor K S Kumarna maroiba myu shungena sarugyaki mokok mathang taraba singda anamathum yenchokre Chahisi gi Together for Clean Air haiba thimda Mari Raksuba International Day of Clean Air for Blue Skies Observance ki Thoram Awareness Program amagalwenana Moirang Delaiba Diligent Public School Moirang the Pangchokre Thoram asigi manung channa painting competition amasu pangthoki District Health Society Bisnupur amadi National Program for Climate Change Human Health kapuna khosal maduna pangtokpa Thoram
अदुगी अयुकी सेशनदा सही असिगी ओइबा थीमदा पांगथोखिबा पेंटिंग कॉम्पिटिशन स्कूल असिगी क्लास 6 तगी 10 फाउद लिबा माइरोई चाम होंगपु हेनबना सरुक याकी नुंगचल के सेशन के अवेयरनेस प्रोग्राम दा CMO बिष्णुपुर डॉक्टर L रायचंद्रा नेशनल प्रोग्राम फॉर क्लाइमेट चेंज ह्यूमन हेल्थ के डिस्ट्रिक्ट नोडल ऑफिसर बिष्णुपुर डॉक्टर एस डेनी अमदी डिलीजेंट पब्लिक स्कूल मोइरांग के प्रिंसिपल डॉक्टर के विजयारानी देविना थोरमोंगपुसिंग ओइना सरुक याकीबको लोइना स्कूल असिगी माइरोई सिंगदा पोल्यूशन ना अखोई मियोइबदा हक्चांग सोहलकबा हाइबगी मतांगदा वाफम क्यासु फोंदोकी तोरंगी सरुक अमा ओइना पांगथोकिबा पेंटिंग कॉम्पिटिशन गे मकोंग मथंग तारबा माइरोई सिंगदा अहानबा मना ओइना लुपा लिसिंग अनि सुबदा लिसिंग अमगा समंगा अहुम सुबदा लुपा लिसिंग अमा अमदी कंसोलेशन ओइना माइरोई तरेता लुपा समंगा गलोइना सर्टिफिकेट अमा मंपीजुना पोनिंग थवकी DNO डॉक्टर एस डेनिना पांगथोकलिबा प्रोग्राम असी हौगललिबा माइरोई सिंगदा नुंगसित मोसलपना मियोइबदा करमना सैथेंग पी अमदी खुनाई असिगी ओइना पुन्ना थेंगनमिनगनी हाइबा अदु खंगमिननबा पांदमदा ngasi thoram masi pangtokpani haiki sida maroina akoina highlight tawrisi individual level da moi level da moi generation sida air pollution se magi handanabagi andam sing haitare kari thogdang akogi individual level ki thogdang na kari no at the community level na kari no adage government ki side ki kari topiyai haiba to ayam akoi punno honnamina raga air pollution se handanabagi andam da tawjaba program ni Imphal Municipal Corporation na Boston gan mafam sing seng bagi tabak paikali basida Universal Mothers Organization amadi All Manipur Muslim Students Organization General Headquarter na mateng pangsanduna hata minuthongi nakalda wasilamba mafam IMC na sengdokraba matung ngasi u chara kya thabagi tharok chathakre thoram aduda saruk yarduna mahutki director ngangom utamna Imphal Municipal Corporation na mamang thadagi Boston gan mafam kun khangatuna थांग खुदिंगी मफम अमा नत्रगा अनिदा सेंगदोकबगी थबक असि पैखतुना लागले हाइबा मफम असि मतौ करमना लुनाना थमगनी हाइबा असिदा मियांगी मतेंग निदुना लाकपनी IMC ना पैखलकपा थबक सिंग असिदा AMMSO अमदी यूनिवर्सल मदर्स ऑर्गेनाइजेशन UMO ना मतेंग पांगदुना उचारा क्या थाजिंदुना मतेंग पांगसिनबी बासिगुंबा मोसन गंबा मफम सिंग असि लुनाना थंबदा लेकाइगी मियांग CSO lanai mioi singna mateng pangbiragadi Manipur si yamna lunan balamdam ama ohenbada mai pakwangamgani haiki mafam yamna motkan bajingji matawkramna nalhangani na tepra paikalapani mamang thadagi hobani paikatbase adun sugumba mafam punji khangdo aba matungda hangja khudingi mafam ama natraga ani sum senga chatpagi pandamda lakpani kogi new chekongi maitan yonbam sum Imphalista hairaga aduga sigi minuthongi naget masi sengdokre adu sengdoaga matung amohana mosalaktanaba mafam jilu nana kamaina thamba yagadage habisida mayamgi mateng ni dana lakpane adu sumaina IMC na paiklak pathabak sidaida akogi All Manipur Muslim Students Organization adagi akogi Universal Mothers Organization na su mateng pangbi koina ngasi ji mafam sida अखोगी हई लई उजार खर थारगा अखोगी कनोना अमसोगी कांगुना मफमजी उजी हवनबा पांबीजी हवनबा पांबीजी मोसलकनबा मतम की मेंटेनेंस तौगनी हाइबगी थाजब पिरागा अखोना सिगी प्रोग्राम जो तौमिनबनी अमरमदा यूनिवर्सल मदर्स ऑर्गेनाइजेशन की प्रेसिडेंट सरोजिनी अमदी AMMSO की प्रेसिडेंट इतिहास मकक मयुमना लंबी की मताइदा फतहाउगी लंगसिंदुना अचत ओक तौरिबा सिंगदा हंगोइबा मनम संदोरकपना लैना क्या पोहनबा याबा सिंग असि मियामना वखल ताद्रबदी सिस सेंगलबसु लुनानबा लमदम अमा ओहनबा ngambaidabana मियामना सु फतहाउदी मफम साना थमदुना IMC ना पेखलिबा थबक असिदा पुना सौगत मिनेसेबो फमसिंग फोंदोंनकी अमोट जगह सिंह मोहनदना बनानबा अंति लैसे कोई मुस्लिम जातिंगे अजे पयु एमोन अंगम मतें पांगजगे अमजि लैरिबा पोचै सिंह फतबा सिंह लंतोपसिंग जे कोई इसा ज्ञान तामिना कांदा असंगबा अमान जी कोई पिक्थना होरपा मणिपुर अमा ओइदम होनमिना जी हाइबदि इरै जापना kan mayunda laiba nimutong area si amati chekon area da
ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯑꯃꯣꯠ ꯑꯀꯥꯏ ꯄꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯃꯅꯝ ꯑꯃꯅ ꯑꯀꯥꯏꯕ ꯃꯌꯥꯝ ꯄꯤꯕꯁꯦ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯁꯤꯟꯖꯔꯤꯕ ꯁ꯭ꯇꯦꯞ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯃꯣꯠꯄ ꯐꯠꯇ ꯍꯥꯎꯊꯤꯗꯒꯤ ꯂꯨ ꯅꯥꯟꯅ ꯂꯩꯔꯒ ꯇꯤꯟꯖꯪ ꯀꯥꯏꯖꯩꯅꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯞ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯥꯝꯁꯣ ꯎꯃꯣ ꯑꯃꯗꯤ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯑꯣꯄꯔꯦꯁꯟꯅ ꯊꯝꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯑꯇꯩ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯇꯧꯖꯒꯅꯤ CRPF की 3 बटालियन 9 बटालियन 12 बटालियन 53 बटालियन 59 बटालियन 63 बटालियन 118 बटालियन 153 बटालियन 113 बटालियन CRPF अमदी 102 राफ की टीम यावना चचरकिबा फुट हैंडबॉल प्रीमियर लीग 2025 ngang loishinkhre CRPF की 9 बटालियन बिष्णुपुर ग्राउंड पांगथोकपा लोइसिनबगी फाइनल मैच दुदा 108 बटालियन CRPF ना CRPF की 9 बटालियन बो 3 माइटिबा पीख्रे लोइसिनबगी थरमदा चुराचामपुर की DIG SH संजय कुमार CRPF की 9 बटालियन की CO SH चंद्रशेखर सिंगमन सरुक याखी मकोंग मथंग तारब सिंगदा मनामथुम सिंह यंथोकी लोइसिलकदबरी बपाव अमने पिजरी जिरीबाम इम्फाल रेलवे लाइन प्रोजेक्ट अथुबदा लोइसिनबा पैखटपया बथबक खुदिमक पैखटली हाइना राबनि सिंहना निंथौ सनाजावदा खंगलखरे हाइरि अमदी सामगा हुरा महासभा महाराष्ट्र नरसिंह लेखिदबगी कुमोन थौरम ngasi kangada pangthokre Pablo Gandia, Manipuri, Pong Tang, Surgery, being Tamu Simon Kana,